ngasi phongkiba tungan manipuri se phongsing amasum thokiba thawdo wathoksing digi maru oibi I pausing khonga saraga manipur top channel gi maikei digi myamna thamjagi ahanbada chief minister Biren singana ngaki mamangda wagi Facebook post thagalakpa warol khara myamna mu thamjagi Miyam na Mipainingai Oide National Highway Kuntragatar Imphal Jiribam lambi amadi Tenik Nagaland Tamil lambi da Manipur gi mal pupu amadi passenger gari sing ningthina satli haidi aduga ngase ayuk gari Sunny Oil amasung gas tanker Imphal gi damakta Jiribam OP langang pokpidigi sorona ayuk puk mari makhai ki matungda batch ani gi khenaba CRPF cois anina escort tawduna purakre hari adugo NB da chief minister na thamnaki ba wafum kharana appeal Thadorakli madudi business community singna tawriba situation sigi advantage laurakanda maman henna essential commodity sing Yonbiganu bagi damakta su appeal Thadorakli makasa tharakpoina to papawmana leba watho oikiba airport drug case CBI na step lawbada prosecution witnessing laktabadigi machine hangbagi thabak leptuna lairakli trial mayuk nariba accusing ahanmada Rajnish Kumar Sainifugani pan apokpa lekhidraba Mahendra Prasad flat number 103 Bishal Bila apartment RK Avenue Road Rajendra Nagar Patna anisubada Rambir Tiagi Sainifugutru apokpa Satish Tiagi B25 B Nandragam PS Ghaziabad Uttar Pradesh Ohumsobada Henry Okram Elias Henry say Kuntragni Thui apokpa lekhidraba Okram Lukhoi Mantri Pukhi Hangang Police Station Mari Subada Sapam Angus Elias Nanau Elias Nauba say Kungamapan apokpa Sapam Inaubi Sangangai Mayalekai Lampel Police Station Mga Subada AMD Razauddin say Kuntragomde apokpa AMD Riyas Lilong Samruthong Thobar District Taruk Subada Luang Them Tarpon apokpa lekhidraba L Gulamjid Kaisampa Thoksom Laikai Imphal Police Station ni ngasidagina sahi mapalongi mamang January 13 English singaniga 13 gi numidang wairamda Dekan Cargona Kolkata dagi pusilakhiba yamlaba cartoon box taret pik thanba elegance drugs matamaduda Imphal West District Police da lairamkhiba Special Intelligence Unit ki Inspector Keranjit alusingba timamana mai pakna fakhraba matungdagi hauzik power court sa Thadorakli thawdo adugi case ki wayel gi han basar oidiba prosecution witness PW singi examination gi thabakta thengthang kharada masin hangadaba masum cross examination tawgudaba PW khara hanjin lakidabadagi makhoi gi examination masum cross examination gi thabak leptuna laidi matamadugi SIU na yamlaba drug sing adu faraba matungna Singjamai Police Station na kusinaram khibane duga police station aduna Narcotic Drugs and Psychotropic Substances Act Section 9A 25A 29 ge makhar case FIR number 11 clause 1 2013 register tawdun lokhakhibane Manipur Police ki maikedig yamlaba drugs sing adu fogatkhibe gi matangda lokhatpa case adu gi investigation sa thaba horakpada case adu Central Bureau of Investigation CBI Kolkata ra khusina khibadegi investigation agency asina amuhana regular case number 7 S 2013 register tawduna lokhakhibane investigation agency sina airport drug case haidunu khangnarakliba case asiki na honana case ama lakhotuna thijinba horakhiba duda charge tawriba section singna NDNPS Act ki 21 25 clause A 29 32 masum Indian Penal Code ki section 120 clause B 420 468 471 masum 506 ni CBI gi maikei case asida senabani haba apunba accused tarukki mathakta investigation mapung fana sa tharaglaba matungda case asigi charge sheet mari lainaribi special court NDNPS Manipur Lampel Patta submit tarokhibani aduga CBI na frame torakpa charge sheet adugi matungina special court asina kumja English singaniga taraga turukta special trial CBI case number 27 of 2016 lokhatuna masigi woigl thabak hawkhibani adumainama Lampel Pat ki special court asida case asigi woyel sa thaba horakpada matamamada special court adugi presiding officer na maki maikei case asigi woyel sa thabada case asigi accusing manungda yauriba Henry Ok Elias Henry say Kuntragni thu apokpa lekhidraba olukhoi Mantri Pukhiga presiding officer adugi apokpaga political goeba lamda rebel oinabanina magna woyel sa thaba sumloi haba wapumdigi High Court of Manipur gi ayaba loroga special trial case
adu Uripok Serap Court Complex da leiba Special Judge NDNPS Fast Track Court Manipur transport tawrakibani airport drug case asi Fast Track Court asida transport tawrakpaga panthadana court asina special trial case number 100 of 2018 lokhatuna masigi oil gi thabak khongjel yang sataba horakibani loinana case asigi oil gi ahan basar oiriba charge sheet yorakpa prosecution witness singi deposition ki thabak satharakibani loinana court asina fast track court oibana maram oiraduna case asigi oil khongjel yang sathanabagi dama sayol khudingi akaknaba numit ama lapthoklaga case asigi prosecution witness singi examination cross examination singi thabak sathaba horakibani adubu case asigi prosecution witness singi deposition gi thabak khongjel yang satharakraba zo hoju fawbi goina khwaidi gi ikon kona thasigi ahumda prosecution witness number 74 oidiba new delhi gi model town anidagi heman Prupthi Sainifu Mari Apokpa Lekidraba Amarnath Pruthi Amasum Haryana gi Sonipat ki Jamalpur gi Rajesh Khurana Sainifu Nipan Apokpa Lekidraba Mohanlal Khurana kauba prosecution witness number 75 khaki deposition pangthokraba matungda CBI gi mekedi gi court deposition tawgadaba lemhoriba PW sing laknaba step taw lawbada PW amatana response tawnarakti haiduna PW sing deposition tawbigi thabak leptunu leirakle hairi hena pausna palakli makhasa tharak point amasum lushilak point hauji Ukraine amasum Russia ni gi marakta thokliba conflict gi matangna myamda update pijagi myam yeng taminasi Russian forces na Kiev ki lanban thugaina bohonari Umaru oiba highway town amasum khungang sing khundum chanchinabagi damak Ukraine gi capital Kiev ki awang nongsup amasum nongpok lomda Ukrainian forces ki defense line thugaina ba Russian lanmi sing na honari haina ngasi Ukrainian authorities sing na phungdokre Kiev tamna changshilakpa Russian troops sing Ukrainian forces na thinglaga thamli Donetsk amasum Luhansk sokna balanda Ukrainian forces na Russian attack mangangak thoki maduda Russian teng ani infantry combat gari ama amasung car ama thugai ki han Ukrainian armed forces ki general staff na Facebook da thagat kiba post ama da haiki Kharkiv ta Topolsky Kamayanka amasum Suk Kamayanka khungang sing da lan thukli amarom dana neutral oina laibigi wafam khanana ba sem sari Zelensky Russia ga ingthaba purakna bagi damak Ukraine neutral oina laibigi wafam khanana ba sem sari han Ukraine gi president Volodymyr Zelensky na phungdokre February 19 da lan hokraba matung han boina Russia gi journalist group amaga wari sanabada president Zelensky na Ukraine bu asoy angam nang haloi habigi thajaba piba maikai amatada tongdana neutral oina leiba amasu nuclear kulai paidaba leiba ama oina laibigi wafam se ekhoina yana sem sari masi khwaidigi maruiba point ni han phungdoki ayakna ningsingbada Russian Federation na pukhalaki bu wafam singi marakta masi ihan hanba point ne duga ayakna ningsingbada makoina lan horaki bisi masi gi maramnani yana ba ma hekta purakpa matamda madu Ukraine gi Miyam gi mot launaba referendum tawbatai yamna mapung faba asetpa ingthabagi agreement ama purakpa pami haina Zelensky na haiki wari sanaba matamda Donbass amasum Crimea gi issue khanaduna laikhai tathokpa tai haina su Zelensky na haiki loishilak poina ten ma paw khrana police custody remand pikre ten tha makhai laikai gi bamo laikai hari khago makhong da lairambi ningthaujam lanthoibi bu thasiki kunda yengang pokpigi sekon amada nungmaina kaptano hatki thaudo dur sienaba khurai subam laikai ahongai lairaktagi khangemam asok sei kungamang apokpa case naranbu Sijem Impal East na mathang thagi ama fawon mit mangani police custody da thamnaba khankhre laikhidrabi lanthoibi gi apokpana yengang pokpi police station na complaint ama lankhatpadagi police na asok phaduna wangpang Thadorakli police ki wangpang adudagi asokpu Numit nipani police custody thamlaki police na asokpu makhata na police custody remand gi damak ngasi Sijem Impal East ta puthoraki police na nirakpa remand aduna hairibadi lanthoibi bu numaina kaptuna hatpa scenery ba aso asi makhata na DNA test tawna bagi damak police custody de remand PBU haina haijaraki police ki remand adu taraba matung Sijem Impal East na asokpu athuba matamda DNA test tawna ba khanki adu asokpu mathang thagi ama fawon mit mangani police custody remand pire haiduna Sijem Impal East na lakthokre loishilak poina tentak pa faw mana indefinite ban gi matang na Manipur lengang na lakholiba thabak peningai oide emsu
Manipur amadi Nagaland anigi ngamkhai gi tainaba Zuko Valley gi sarukta Manipur lengakna Manipur gi ngamkhai sarukta hangdokpa police outpost pu Nagaland gi ngamkhai sarukta khundariba Angami community organization amana makhoi gi lamgi sarukni haidun aranba wakhalon amada police OP bu laukthokadabani haidun Manipur gi yamna marueba lifelines oiriba NH2 gi manungda ama oiriba Imphal Dimapur lambigi Manipur ga tainaba Angami area da thasigi kungomdagi ehing nongyari gi satharakiba indefinite bangi khongjang asi ngasi phawba yasinaba ngamdana leirakpa lebak thibani hari wafamasi All Manipur Student Union Secretary General Bikramjit Thungam gi sirolaman hari sirolasin hai banasina maramoiduna nomada sangnaba yadarba polamsing mamal hengalakpagi tangk amada lakpa madi potsai stop watch lakpana maramoiraga miyamda asauba akiba madi mayoknari masida state laingakna lakholiba thabak thoramsing miyamna peningai oide sabsana Nagaland laingakta akanba pressure piba mathau tai amadi central government su issue asigi matangna nakalani gi yanaba purangnaba akanba mongda laingakna taksingadabani so hari National Highway sing the banta wa haibisi kunai hingbagi amadi puksak lambi thingbani haibisi punamangna khangnarbo wafamni masigi sumathakta mak thawong asi unconstitutional oi haina Supreme Court ki akanba ruling su lairibani hariba organization asina sathariba banasina state anigi ngamkhai gi yena pham thuktaba mayek lana lairiba boundary map sibu aran boina propaganda tawduna miyamna awaba pibisi yamna lebak thibani Hiramasita Nagaland lengakna su tumina lasin pham thokti hainisu pausina makhatana phongdorakli adu hausiku inadi miyam pausi matang asa lusinjarage amasum pathoksagiba soikiba lankiba yarosu miyamna ngakpigani matam gi ba maruebi I pausing miyamda lepa leitana update pizara khainisu channel sigi makedigi miyamna thamjari and thank you